खुरमजरे ISTV पाउमियंग ताबिरिबा सिंगु तराम नोकचरे हुजुमरोइबा पाउ मियामगी सेल लाना सिजिनबा मियोय कंखटपगी वाफम नैते फुमदी स्काम नोंग नत्रगा नोंगमा मपुंग फाना थिगतकनी हाइना बीजेपी की प्रेसिडेंट टेस्ट चावना फोंदुखरे जनवरी की तराहुमदोइदा पांगथोकदौरिबा पुया मै थाबा निंगसिंग थौरमदा मपालमदगी मियोय लिसिंग अनि हेना सरुक यादुना ख्वाइदगी चावबा थौरम ओइगदौरे अमदे ड्रुगपु नंबोल 59 सुबा सीसी मिट की फाइनल चंख्रे हौजे मपुंगैबा पाउ मियामगी सेल लाना सिजिनबा मियोय कंखटपगी वाफम नैते हाइना बीजेपी मणिपुर प्रदेश की प्रेसिडेंट टेस्ट चावना फोंदुखरे वाफम सिंगसी पार्टी असिदा नौना यावरकपा जिरिबामगी जिला परिषद मेंबर थौदाम इबोमसा तरामना ओकपग लोइनना पांथोकिबा पाउगी मिफम अमदा महाकना फोंदुखिबनी निताइपा सुतेक्ट लैबा पार्टी असिगी ऑफिसदा पांथोकिबा पाउगी मिफम अदुदा चावना मखा तारदुना इम्फाल जिरिबाम लंबीगी फिबम महाक मसाना लुचिंगबा टीम अमना हकथेंगना चतुना येंगलुरे हौजिक फाउबा लंबी असिगी फिबम पेनिंगाई ओइदे इंडिया के प्राइम मिनिस्टर नरेंद्र मोदी ना थाखाई खुदिंगी महा के मिनिस्टर अमा नत्रगा अमा नॉर्थ ईस्ट दा चटकदबनी हाइबा वाफम अदुगी मचुंग इना अराकपा मिनिस्टर खुदिंगमक लंबी असिगी प्रोग्रेस यंगनगनी थासिगी तांग 15 दा दिल्ली चतुना प्राइम मिनिस्टर अमदे डिफेंस मिनिस्टर न चिंगबा उनगदौरिबा असिदा लंबी असि अतुबा मतमदा लुशिनबिनाबा अमदे 4 लेन दा ओंखटनाबा तक्षिनगनी मणिपुर दगी करप्शन मरु फंगना मुथतनाबा होनाबा हाइबसी बीजेपी की पांदमने मियामगी पैसा लाना सिजिनबा मी अमत लेमना थारोय लोकताक की फुमदी सेंगबगी वाथोकता बीजेपी ना मरा लेबा मी अमत कंखटपगी वाफम नैते इंग सोल्यूशंगनी तरादगी हौरगा ngasi फावबदा सेंट्रल लीडर कया लाकलगा हकथेंगना थिजिनखिब लैख्रबनी प्राइम मिनिस्टर मसाना सु वाफम असे मणिपुर द लाकपदा फोंदोकलमनबनी थेंगबा अमसुंग ngनबगी वाफम तोंगाना थमलगा नोंग नत्रगा नोंगमा स्काम असे मपुंग फाना थिगतकनी हाइखे डिजिटल क्वार्टर द चलगा हेलीकॉप्टर न पायागा कोमना फेस्टिवल रो एनी फेस्टिवल करिकन वाई नॉट फैक्ट्री बडो इन नबा चलनी मणिपुर की मंत्री मंडल होम मिनिस्टर चलनी खौता चलनी खौम की वही पिबम मुझकी लगी उगिरे तो मरमदना कोई नरेंद्र मोदी जी ना पाइखले बा थकाई कोटी नि को बदल बदली से लाखल हाई वनी बडो प्रोग्राम सेम वनी लाख कोटी नि पाइ चलन प्रोडक्शन लगी कोई शादी चलते बस ये कोटी भी प्रोग्राम में है से फोक्सरी पाउगी बिफमदुदा सरुक याखिबा पार्टी असिगी स्पोक्सपर्सन आरके शिवचंद्रना लोकताक स्कामदा बीजेपी ना तुमिना लेसिनबगी वाफम लैते पार्टी असिगी मनुंगदा हौजिक मोट मानदबा लैदुना प्रेसिडेंट ना पांगथोकपा थबक थोरम सिंगदा मसक थियनबा होनबा मियोय खरा लैबा असिना करिगुंबा मतमदा मैरिकपीदगी मैजाउबी ओनगदबा यावख्रे असिगुंबा सिंग असिदगी गांथोकनबा थबक पाइखटकनी पार्टी मनुंगदा लैरिबा मेंबर सिंगना अखुबा मियेंग थादोक्तुना अमत ओइबा पार्टी की सत्तम सागतपदा मतेंग पांगबी हाइखे अतैना लोय चौकटखरगा मणिपुर दी सिंग फेमिलिटी पार्टी मनुंगा से प्रेसिडेंट की वा खरा थोखन की खरा थोखन अखोई मई होना साकदा वो मतम सिदा सिंग स्मॉल ट्रिपल मैटर्स लगी मैजाउबी मु होगे तब सियाव थीना नाना दा वो मी थीना सुमाना नि अल्लाह नसी कोई लई कोई नसी कोई ना थोक जगनी प्रेसिडेंट की इंस्टिंक्ट प्रेसिडेंट की स्पिरिट मागी मयाम से कोई अंगसी बीजेपी मीडिया से लोयल बीजेपी एज ए होल कोई ना थोक जगनी थासिगी तराहुमदोइदा पांथोकदौरिबा पुया मै थाखिबगी निंगसिंग थौरम असे मपालदगी मियोय लिसिंग अनि हेना सरुक यादुना ख्वाइदगी चावबा निंगसिंग थौरम अमा ओइगदौरे नुमिदासिदा अखंग अहैसिंगा तानादुना नुमिदासिबु लाना वाहनथोक हन्नबा होनरिबा असी मतिक साबा खोंथांग लौखटकनी हाइना इंटरनेशनल ऑब्जर्वेशन कमिटी ऑन पुया मै थाबगी कन्वेनर मोइरांगथेम नावखोंबना फोंदुखरे कैसामपाटा लैबा इकोप की ऑफिस दा पांथोकपा पाउगी मिफमदा कन्वेनर न मखा तारदुना 53 सुबा निंगसिंग थौरम असिदा इनिंग थौलै सेंबा सनाजावबना कंगलादगी पुया मिकोलबा मतुंग थांगोइबनगे थाव लंपाकता मिफम पांथोक्तुना पुया योखत मिनबा वारिप लौगनी चाही असिगी ओइना म्यांमार जिरिबाम अमसुंग कसारदगी मियोय लिसिंग अनिरोम लाक्तुना सरुक यागदौरे लुप अनिना पुया मै थाखिबबु लाना वाहनथोक हन्नबा होनरिबा असिमक सबसाना थेंगनबा अखंग अहैसिंगदगी पाउताक लौरगनी हाइखे नुंसी साना लरेनबगी लंबी अमबु अखोगी थुगाइगी बा अदुंबा
isi lena oibagi mari thade kiba adumba kaya singa do puya mai thaki bana maram oidana asingba thodo kaya singa se ngasi gi phunai sida kangkong chaba puari ki takta adumba mang takpa se lakpani habasi gi akoi ningsing jabo ina hena phajaba hena sanga sagana bai damakta puya bu sanga sagana bai damakta sem sana adumba sei kuding pangthok jabagi thoramni Manipur da mioi kaya na lanai farm kaya tawduna sarkar gi thabak phangaudrabasu hingnaba hotnare lanai oina ok loiduna sendong yamna phangba amadi Manipur da khwaidagi mai pakna ok loiba farm ama panma tarabadi Ukhrul district ki manung chanba Twinem village da self support society na paikat liba piggery farming ase ama oide farm asina khulsigi mioi kaya su thabak pire hiram sida reporter ma Twinem village ase Imphal dagi kilometer humbudra rom chatlaga laiba Ukhrul district ki mapam amani self support society ki makada rural integrated farm ama soklisingani supna mapanda lingduna ngasi fawa integrated farming da mai park na thabak paiketle chingi lamasi da chorakna hectare yankhairom ok yen nga yoktuna ham da lupa lakh anirom yamna laina income lakh mangamri maruaina ok chohum lom loiduna maruiba income oire aduga atai lupa lising yankhairom na fish farming amadi poultry dagi income la I haina pharmacy ki coordinator oirba arubana ISTV news ga akanana unaba amada fongdorake pharmacy da miui tara tare klom thabak piri staff singa sigi manungda full time staff tara mari amadi ahumna part time staff ne staff singa si nongmada pung tare klom thabak suhali mi amada nongmada lupa chohum yankai rom panduna thamada tolo poina lupa lising tara rom line phangli mapanda Imphal da kuma individual customers ju chale adigi hotels ju chale adi shops adigi marak maldi hoi demand gi matungin Delhi guma Mumbai guma ju thawle for example king chili guma adi hoi gi apawa salary guma asmi suma panda thane ko tori market study tawraga Delhi gi produce moi gi phangwa phangda bisu yangraga hoi thane ga su tori private pharmacy na no work no pay da yumpam oiduna rural area chokona na bohona badanatana sinmi singi skill development tongna na bohonari loina chemical fertilizer season adana masana semjaba oggen gi chinjak sing pijari pharmacy da maintenance department amadi milk processing department khaidoktuna yamna systematic naina oggen amadi nga yokli amukta yen cham yang khairom loiduna rotation togduna yen thadok thajin tawri aduga maitei nga yauna tongan tongan ba nga makal taretlom hairiba fish farming asida yokli nga makal singa dudi kuri grass calf common calf mirigal ngamu Indian calf amadi ukabina chingmane aduga yen makal aduna banaraja amadi broiler ni ok chahum asina exotic pig amadi hybrid pig makal asini arruiba si sinpham asiga mari lenana training chaluraga pharmacy yengchinduna leibani ok yen narkpa matamda masana ana laingi thabak paiketle khwaidigi pungning huningai oriba amana ok loiba matamda sangsang ahum saduna block ahum khaidokuna yamna systematic oiba mong asini block singa sida first finishing amadi growing unit delivery and winning block amadi servicing block asini hospital doctor amadi nursing na anaba sing kupna yengsin bagum aruiba amadi maki staff sing na anaba yorokpa ogyen sing yamna toina yengsili ok singa sida thengari ba problem sing na diarrhea amadi sor honbagi problem sing ni haina aruiba na fongdoki ok mapi ama yonba matamda ok labna kg chama marifu dagi kg rom fawulumi aduga ok amomna kg chama kundagi kg chama ni fulumi kg da yonwa matamda lupa chani kundagi chani ni fu fawuni haire ok mapi amana amukta macha tare ni pan pokungami hairaduna kg kun yorobadi ok macha sing yonba hore haiba wafamsu aruibana fungdoki kg lobo ji moin life and yok ni ngai haibi kg kundigi lobo hawe ari chani ngai de adudi leina moin yang kg chaning bale chama gi chaning bale leibagi matungin adum loiba osi pun mapi yankai umle mapa mari adaga macha sing yauraga chaw kidoga chawba sing yauraga all together around 300 as it throughout the year nation or at any point of time 300 kumle masana masabu thabak pijanana honariba asigumba mioi sing asibu Manipur sarkana yokat piduna lamdamasi hena chakonana honaba tangai fade haiba wapam maki wakalda phahori ISTV pawgidamak en ranjana madi nauribam Philips Twinem village Ukhrul district Taramatoi suba Manipur imagi yaifa paugzel thoram More town parking da ngarang pangthokre all community development organization More nupi khunai sakot lamjing loop amadi minority women development society More na puna sinduna pangthokhiba thoram asida Badminton Association of India ge Vice President Bijoy Koijam ADC More Robert Khetrimayum ADC Chandel ge member Lamboy Gangte
Ekodongi President I Ibobi, Amukogi Advisor KT Rahman, Kohargi President Fulindro Konsam, Joint Committee ILP gi Co-Convener BK Moirangsa, Hill Tribal Council gi President Jangmang Haukip, Maitei Council More gi President M Thoiba, Amju gi President Wangkhemsa Samjai, Tamil Sangam Tongan ba Civil Society Organization singi mihut kya susarukya ke. More da Kundaminari ba Furup Singh Nungsi Zanana, Leminana ba Pandam da Thorum Asi Pangtukpani, Tamil Mar Kuki Gangte Mizo Amadi, Brahmagin Nat ki Oiba, Jagoi Isai Kayasu Pangtuki. Wangang Kibaluching Basingna Lamdam Sida Kundaminari ba Kudingmag, I Amatagi Isil Inauni, Dharmada Michang Komna Gumsi, Kanglup Naibagi Wakal Tadoktuna, Saukat Patlamdam Ama, Oinana ba Honaminasi Fongdukna Ke. Bijoy Koizam na Lamdam Sida, Hana Kundaminari Basingna, Isagi Furupki, Missing Hengat Hanana Bani Haiduna, Aina Yadaba Mawongda, Bangladesh Amadi, Myanmar Dagi, Kausinduna, Kunda Laita Handaba, Chumgani Haina Khale. Homin Kaminarakliba, Yellow Mi Singi Marakta, Nungsi Zanana, Leminana ba Honasi Haike. Manipuri sin, ay Muri sin, Quadigit Nakpa, Quadigin Maiba, Lamdang Saba. Highways of Hayadi, Kuzik Pogoda, the people, Jim Nathan Sapriadava, Tata di Laradana, Yamna Wagadova, Zagamu, Adubo, Migi Sarkardi, Parliamentary Secretary in Iduna, Adumatikana, Peggy, MBC to Tay, Adubo. Mayam live mayam singaduna Manipuri yauru mayam Tongan ba Nagaland yauru mayam aduna akoi kanna pressure pibadagi haiba samphaida putoko hum se badu yana khidi. Ketrigao CPI Local Council Gini Putaruk Suba Political Conference ngasi top makale kaida pangtukre. Ngasi pangtukiba Political Conference asida CPI gi veteran leader Hizam Tarang patron member M Kadamini All India Trade Union Manipur Council gi Secretary L Sotin Kumar na maru iba mirsingoina sarugya ke. Tharom sida wangang kiba singna fongdok na kibada sahi kaya gi mamang dagi hongna CPI na socialism da thazaba thamduna miyam gi damak leba ki thabak thoram kaya da sarugya duna lagle. Ngasi CPI gi MLA later basu miyam gi damak ta thabak tawduna amasung sarkar gi maikei da miyam gi kholau yohanduna lagle. State amasung center da lairiba rasanti dol amasung makhoi ideology asi party khaktagi khanba oina tawi loinana lakadoriba ing solution ani tara taret ke general election da party asigi oina miyam gi damak thabak tawgadaba miyo sing khangatuna mikal thengnagani masida local council singna party asigi wakalol structure miyam da yahonana ba honasi haike adagi planning commission hayo planning commission is mi chahi humpu baru ning tamari heru badala to bana masi chana hai bana niti hai na niti ayog hai na National Institute for Transformation of India hai na ama hai ga planning ni to gaya ho planning ni sine soy hai na bhai planning sine kaya mi beki ho jori Government ki thabak tanabada lupa lakh kaya tingduna wanom duna Manipur gi tungi lambi amamba oiri haina CPI State Secretary Dr. M Narana Fongdukre CPI Kumbi Local Council na sinduna Kumbi Ibudau Santhongi thel da pangthokiba nifunithoi suba conference da wafamasi Narana Fongdukibani thoramasida Minister Oiramba N Mangi party gi luchingba kaya susarugya ke CPI Local Council gi lekhidraba singi mafamda ikai khumna utuna awawa Fongduke En Mangina, Kendra Sida Mahangna, MLA Oiring da Packet Kiba Tabak Thorum Singi Matang the Paladuna, Sotana Lady Bat Tongan Bat Tabakaya Su Packet Hananaba Miam Puna, Government Takshin Gani Haike. Dr. M. Narana, India da Miyamna Apaba India Ama Oinanaba Changing Taure, Sasan Patabana, Congress Marai Chaitabani, Lalna Sen Tan Bakayana, Bot Karagat, Lamdam Asigi, Kanabakari Togani, Miyamna Kanbiu, Yungpam Hong Bat Rasanti Dol Kayagi, Lusing Masingna, Ngang Bada Toina Tazabiganu, Tabak Ama Kanbada, Senzat Humza Henbana, Miyam Yaifana Bat Tabak Togani Tazade Haiki. Fire Manicham Chamba. Fire Brigade ki yung may chalak pada hek chintuk na mayamating panu hona gadawriba prajagi seba taw gadawriba mi may kidi matik chaba mi elu labar ka balang tarini chongthor pamiyang mi seba taw wai policy do hen gadawasi aray ayon dalag tananga sidi lupa lakh tarini ko minimum dawsik pina reis interview ji karom ni karom taw do rimno khangde Physically ne to busibo
फुट छूदब कांगू मा पैसा पीजनर ओहिलिमनी दो CPI Lamsang Local Council gi nifum doi suba conference Posangbam Kulen da pangthokre conference asina Mayang Langjing High School bu Higher Secondary da onthokna ba lau singu gi damak ithai lokhong gi thabak paikhat pinaba koirengai thong double L oina sanana ba dabi tawre haujiga tembre talojare break ki matung me mutaram nokjare कोइरेंगे दगी लेकिन थबी फाउरगा सेकमाई ताबा किलोमीटर 3 हेना सांगबा लंबी असि सरकारना सेंबिदब तारबदी फॉरेस्ट डिपार्टमेंट लौरिबा क्वारी टैक्स असि प्रजा सिंगना लौरगा लंबी सेंबदा थादरगनी हरे ngasi Manipur Press Club ta pangthokpa paumi singa unaba amada koirengai awang saukhat thorang committee gi advisor Nandalan angom chana phongdokhibani paumi singa unaba aduda committee gi atai miu sing su sarugya khe Nandalan makhata na phongdokhibada Manipur gi manungda khwaidagi nung lengoi chingbagi kwari tax lakpa mafam ase lekin thabi posangbam khuno awang posangbam amadi awang wabagai kwari ne lambi asi haukiba chahi ing solution ani 16 da semkhrabasu quality control tawdaba amadi nung lengoi chingbagi gari mikup kangdana chatpana hauzik phibam sokle सरकार की माइकेदा प्रजा सिंगना लंबी सेंबिनबा हाइरबसु फन लेते फोंदोरई लालिबा जनवरी 23 फावगी मनुंगदा लंबी सेंबिद्रबदे मथंग नोंगानबा तांग 23 तगी क्वारीदगी कारकपा टैक्स सिंग अदुना लंबी सेमलगनी फोंदोखे अमरमदा कोइरेंगै थोंजाव असे इंग सोलुसिंग अमगा जमापल हुंफु मंगा दा सादुना संगाखे सही यांखै फारकलबा थोंग असे हंदकता हेंगांग केंद्रगी एमएलए बिरेना सरकार दा तकनबदगी एनईसी गी मखादा क्रोर कुंट्रा हापतुना थबक हौनबा सेम सारे masida thagatpa phongdoikhe loinana awang sekmai dam ase NEC gi makhada lupa crore mari hena changna sare sei asigi lo pantha nangnana ba dam ase losinbiu ing solution ani 13 da miam da ising pini hairabasu pibangamde amadi asoiba kaya leiriba sing asisu mapung phana sandok sadoktuna hena phaba dam ohenbina ba sarkar gi pungning singsinke akoi warep ama logjare madudi haiba tang kundre sida kuntarok sida Manipur सरकार चंबिरतब तारगदी तांग कुंदरे सिदा प्रजा आइकोइना वारी मरी सिदगी कारिब टैक्स अमक फॉरेस्ट लौरी कोरेंगे कोरेंगे फॉरेस्ट वारी मरी सिदगी कारकपा सोन कसदगी लाकपा नुंग लेंगोगी टैक्स असि लौरगा मदु गवर्नमेंट काय मदुगी टैक्स अदु कोरेंगे अवांगी खुंगंग सिंगना खुंजा सिंगना लौरगा लंबी से कोई सेमजरनी हाबिगी एजुकेशन खोंजंग सि तांग कुंदरे तगी हौरगनी Moyon Women Organization gi Diamond Jubilee Celebration ngasi Komna Thabi Kapam Public Ground pangthukre thoramasida Chandal Kendra gi MLA Victor Nunglung amasung Dr Jina Sangkhom su sarugya khe MLA na Moyon Women Organization gi Diamond Jubilee nungbi gi maikhum hangdukhe lamdam si ing tappa saukhatpa ama oinanaba honabada nupi singi achouba thodang lei haikhe Moyon Purupu Yokatnaba Honabada Achoba Thodang Lokiba Kurkum Moyon gi Punsi Warida Yumpam Oiba documentary film ama Namba Hongnaba Moyon Apex Organization na warip lokre ngasi komna thabi kampal da pangthokiba organization asigi akhanaba mifam amana warip asilokibani mifam asida Chandal Kendra gi MLA Victor Nunglung organization gi president and Dominic Songsir Moyon hanagi president R Jinda Singha Moyon women wing gi president CR Siningsu sarugya ke organization gi president and Dominic na puwari gi sarukam oiriba kurkum gi punsiwari asi aiba record lehaudabadagi mangkhiba yabagi akiba leiriba asi kokhanana ba pandamda Dr TS Chandramani da film ama namhanana ba warip lobani masiga mari leinaba che chang sing sinakrabani na film asi athuba matamda puthokpa ngamduna Moyon Furupta anoba mangal ama piragani hanagi president R Jinda Singhana Moyon Furup ki Maihorol ga mari leinaba kurkum documentary film ase nambada miyamna sumapung phana mateng pangbiu haike Social Environment Upliftment Organization Konthozamna Department of Commerce and Industries ki sponsor ga loinana National Mission on Food Processing ki makhada Rural Entrepreneurs singi sinjakli bagi matangda seminar ama konthozam amang lekai community hall da pangthokre thoramasida konthozam kendra gi MLA K Sarad Industries ki Deputy Director S Joykumar UCM gi Vice President Chandramani Khumancha Association of Food Scientists and Technologists Manipur chapter gi President M Tondao Horticulture Department ki Chief Food Technologist
NG Maimu su sarugya ke MLA ke saratna state asida potli bada pojan kaya hapadagi laina kaya oirna bagi maram oire leiba ki amade miyam gi khalaga thamoi sengna thabak tahoni entrepreneur singbu yokatna ba government ki thausil semaningi haike Mamang sahigi October kuntarukta United Development Association khangabok na sinduna pangthokiba taramanga subai state level maths and science tangdam nabagi manamathum yenthopagi thoram MD hall pangthokre thoram asida ahanba MR gi commandant Thokjom Radyasyam Council of Higher Secondary Education Manipur gi secretary Sarangajit Khundrakpam amasung mahut ki under secretary Ais Balkrishna Susarugya ke Association gi member Gopi Mohan Khundrakpamna haurakliba mahairoi singda hena afaba education pinaba competition asi pangthokpane matungda hena chauna pangthoknaba honari haike top mayai laikai gi idil turel mathakta sariba suspension thongi upak sing semjin bidabana lanthok lansinda kudong thiningai ore upak sing tekibadagi laikai na wa tharaga lanthok lansin taunare mari leinaba singda thong asi semjin binaba khangalabasu hanna yengbidre hari URF ki Home Secretary Puyam Ruhini Maitei amasung Chief Central Finance Kethel Lakpam Lankhomba Maitei ani makut chalaba matungda kapkibani haiba chapchana khangli haina aina thingkraba URF ki Chairman Lalhaiba amasung Assistant Secretary Publicity and Information Panthuilema ki cherol amana hari nimit aduda masada loina kiba chaurakna lupa lakh 38 amasung masa masana pakiba M20 ki pistol ama magazine ani maru tarataru US Call Special .38 pistol ama magazine ani marukun hairiba polam sing asibu mihoba amasung yekna baga lautuna riba miyo sing adu losinna nabagi khusemgi khuthokna ba adu yamna hai singna sarkar pairiba rasanti lucingba khara amasung police officer Karana Sinduna Fran Asigi Luchingba Ani Makut Chalaba Matungda Pangdraba Amagi Lisat Kum Hinghat Hatpa Manipur Police Ki Commando Gi Thawong Lup Asini Yabangam Loi Manipur Police na masil manau ama oiriba amadi lanai gi lalaw sunataba khunai furup amasung iramdam asibu kannaba kathoklaba miyosing asida nataba oidaba kaya haijinduna makutta sakti pai ngamlibani haina tawriba matawase malem gi miya mamangda ikai furup khumningai ni hairi Lan asi Manipur Police na hauruklabanina friend asina su tung inba tabani friend asigi oinadi kulai paiba paidaba achau pisak thidana Manipur Police Commando oirabadi thengnaba mafamda hana khut thaba total attack kauba lalong chatharagani hari cherola sina makhatana manung matam chadana luchingba anina punsi kathokhibada URF na sauthok fawe lekhidraba aniki mafamda friend asina minute ani tumina leptuna gun salute piduna ikai khumna botli Doinana Laikidrabagi imung manungi awabadasu sarukyari hare. KS Brazazan Memorial Trust na Sinduna Numit Mangani sa Tagadaba Theatre Festival ngasi JN Manipur Dance Academy da hawdokre. Hawdokpagi thawramaduda MDU gi President KS Ibohal amadi Aiba Professor N Tombina thawramapusing oina sarugya ke. Hawdokpagi thawramaduda MLA NG Bijoy amadi MLA KS Joy Kisan su sarugya ke. Festival asiga mari lainana Laikidraba Brazazan gi photo da miyamna laisu katuna ikai khumnabot ke. Festival manungda Laikidraba Brazazana iramba play tara mangagi manungda mari utkani hare Trust asigi member ngangom tes kumana Laikidraba Brazazangi matik magun kaya singtharaduna mangna iramba drama sing asida samaj asigi oiriba phibam miyamgi wakat amadi awaba kaya mamitai haike Mahangna iramba drama tara manga asi English dasu translate tawduna puthokna ba pandam thamli hairaduna ngasi Cosmopolitan Dramatic Union na ngasi gi yening thada haiba play utkani phungduke tara manga di manungda ya sakna dedicated celebrated soiba sausan madina tawa drama mani hairaduna tara manga di manungda ekoi chhanada Lagiba tangtara humdoida mapalamdagi lamdam sida sakta ba pairakliba usek singi masing thigadawriba asigi mangoina na nongmagi oiba motivation camp ama mayang Imphal sagai sabi da leiba Khumal Eco Park ta pangthukre Forest Department ki Wildlife Wing amasung Center for Conservation on Nature of Cultivation of Science ka kusan maduna pangthokiba ke masida Works Minister Dr. K.S. Ratan Kumar International Union for Conservation and Nature gi member Dr. K.S. Samungaw amadi Kumbi College ki principal K. Jugeshwar su sarugya ke Census Coordinator R.K. Birjitna usek masing thiba ase yumthang na ba state ayambana
state policy oikre adubu Manipur amadi Nagaland gidi oidre government na state policy ama oina ba miyeng changhaningi haike ujek hat pa thingnana ba awareness program pi bagi mathakta ujek phaba miyoi singbu khudam sangdam oiba yaba chairak pihanana ba honagani wetland tariba ujek singi masing yenglaga wetland adugi afa phatta lepkadoribani haibasi miyam da khanganana ba ahen ba awareness tawba changi haike Oinam Kendragi Manung Chanda Mafam Sing da PMGSY gi Makada Paikat pa Thabak Sing Hanthaba Senfam da budget pass tawbana quality leina thabak sudre maramasina tara suba phase ki thabak sing da Hanthaba Senfam da pass tawba thabak sing thabak suba yaroi haina Oinam Kendragi Khul Tara Marigi Apunba Lup Oiriba 14 Blazer Development Committee na Fongdokle Manipur Press Club ta pangthokpa pawgi mifam amada committee ki convener o chawbana PMGSY phase mapan gi package chama kun mapan gi makhada kainodagi kamong phawba sengwat kadaba asi chada tara taruk khak pass tawduna laimaram dagi kamong phawba khakta semle amarom da package chama kuntra gi makhada irengbam dagi oinam phawba asigi chada tara oiba maramna Calvert Singh mawong tana semdre Phase Taragi Kendra Sigi Oina Package Manga Yauri Masigi Manungda Package Samani Fidithoi Asi Chada Kunma Thoida Pass Tokre Haiba Khangbangamle Lemoriba Mari Asi Tender Pangthoknaba Honari Hari Committee ki Chairman TH J Kumarna Zawka Thorangda Makal Amatagi Yasinaba Tawba Masung Thak Hanthana Tawba Oinam Kendra gi Manungda Yaroi Mari Leinaba Singna Masana Khangna Thabak Mangjongnana Sectionna Chumna Tender Tawbiu Hari Manipur government na mari lena bang Manipur government ki official singna authority singna amadi contractor singju minus thabak si launa mi namta akon minus tana na ba minus yari me ke handaraga launa na bhona bigeno this is our only appeal ni aduga government ki department ki mari lena department singdesu akoina appeal tawjiri Numit humni terrorist ki attack chathaduna mioi tarat hatkibagi mayokta Paris ta ngasi tongan ba malem gi leibak nifu henbagi luchingba singyauna unity march ama chatkadori mioi lak kaya na khongchat asida saruk yagadori masak naiba singi manungda Germany gi chancellor Angela Merkel British Prime Minister David Cameron Italy gi Prime Minister Matteo Renzi su saruk yakani Turkey Israel Palestine, Qatar, Nigeria, Ukraine gi lusingba sing su saruk yagani mile ani gi khongchat asi Place de la Republique tagi hauraga Eastern Paris ki Place de la Nation fawba chatkani miyam gi khongchat asi khwaidagi chawba khongchat ama oiraba yai haina panare khongchat asi gi yenglaga ngak senba gi thabak kangkhatkre All Manipur Nupi Marup ki Taramanga Suba State Conference na Mathangi Tamgi Damak Thau Pugadaba Miyoi Humudra Tare na Saba Council ama Sem Kibaga Loinana Miyoi Kunma Thoigi Executive Body ama Su Sem Kre M Sakina President L Sumatibalana Secretary Oina Khan Kre Hauze amuka na tembe talojare Breki matungna mayambo amuka na taram nokjare Ing solising mga chamapal marfumari da Punjab ta thokiba Sikh riot ta aso open amade misi mina yaukiba singda Bharat ki Prime Minister Narendra Modi na compensation pinana ba handak ta lauthokiba asi apen ba fawi haina Manipuri Muslim Political Forum gi spokesperson MI Khana Fongdokre ngasi Manipur Press Club ta pangthokpa pawgi mifam amada mahakna wafam singasi Fongdokhibani pawmi singa unabadu da forum gi president Azizul Haq Khan amadi miyoi kaya su sarugya ke MI Khana makha tana Fongdokhibada Manipur da su ingchol singamaga chamapal marfudra humdoida yamna laibak thiba thodok oina riot thoktuna asiba amadi aso open kaya yauke Prime Minister na Manipur da miyeng sangbiduna victim families singi compensation pibina ba Fongdokhe kanglop ki irang aduda aso open amadi lekidraba singi list semna na ba marilaina ba biodata sing adu forum da January tang kuntra fawagi manungda thagat pirau Fongdokhe laibak thiraba imung manung singi senthungi avastha amasung lemhauri ba makhoi punchibu samasida mima nana hingbang nanaba matik sa action lokhat pinabasu Manipur gi SPF sarkar asida EPF na appeal tawjari Liwa Maibam Laikai da Laiba PWD da SO Oiba Laishram Rajenbu Mathong Marong Khangdana Nongmaina Kaplambagi Thodokpu Yaningdaba Fongdoktuna Liwa Pukri Achouba Mapal da Laiba Lipam Multi-Purpose Hall da Amdam Dugi Miyamna Wakanifam Chatakre
imung manunggi mioi amana phongdorappada numit aduda laisram rajen machanupiga loinana ingkhol dat leiringai da mathong maram khangdana nongmaina pankibani asiguma thogdosi matungda amukhana thokaningde kanagumba organization singna chathaba oirabasu sengdokpiro haike sibana batho magadi sum asibada maralam sirga to kadra ithak tongba achawa samna thigatpiraga kanagumba magi paridai habesu sengdokpiro kanagumna oiragasu mahakni maran parino habsi khangningi adubu yaningde sugumbaje amana thokdanaba Chingku Village Authority na Sinduna Haraurau Cosmopolitan Primary School campus ta nongmi oiba lemna layeng bagi kem ama pangthokre kem asida mioi chani yangkhairom layeng baga loinana hidak langtak singsu yenthuke Kakwa nang merapam laikai da leiba sound mine Sinduna nongmi oiba diabetic detection kem ama ngarang kairau da leiba nongpok ningthau panthoibi community hall da pangthokre Jenims ki Professor Dr. KSS Achobana Luchingduna Nyoy Humpurom check tobagi manungda taramanga laina si lerama thengnake asiguma kemasi atopa mafam kayada su pangthokani haike Kadana lamdam asidagi me kaba chinjak maru phangna muthatna ba pandamda leptana sangshilakliba khongjangi manungchana ngarang sekta mayai lekai community hall da nisana khunai da piba chaitheng amade masibu thengbada miyamna lawgadaba thodang haiba hiramda khananainaba mifam pangthukre mifam asi sekta sporting club amade sekta maira paibi apunba lupka khusangna pangthukpani mayai kaba chinjak thengnana ba sangshilakpa khongjangda punna saruk yamina ba haina warip lauke hauji thabaki paw lawirese Hauji Makata Nangasi Tabakipau Lubisi CISF ki sport quota oina ASI amadi head constable karalogdori masaki sei kuntaret fawgi munung daleba yamdrabada class 12 pass toba masana amada sanaba hibamioi singna January ki tang kumapon fawgi munung da drakas tharpa yagane hari Assam Rifles ki rifleman homfumari logdori masaki sei tara Nepal gi kulumdoi fawgi munung daleba metric pass toro mioi singna laglibat January tang kuntra fawgi munung da drakas tharpa yagane hari All India Institute of Medical Sciences New Delhi na Central Government Hospital singi staff nurse Chatru Marfutara nithoi logdori Pham singa sigi sanaba candidate singna online registration January 12 fawda tawgadabani February 15 da exam pangthokani National Bank for Agriculture and Rural Development NABARD ki Assistant Manager Grade A amasung Manager Grade B gi hangba from Sama Kunipal logdori masagi sei kumathoi digi kuntramathoi fawda leba drigi natraga PG loirba singna January 15 fawgi manungda online registration tobu yagani Imphal dasu examination asige center lagini hari CISF ki constable Chanipal logdori awang nongpoki oina form pesin bigi aroiba matam February 3 fawni masagi sei 13 gi kulumdoi fawda leba metric pass tobu singna pham asigi damuta apply tobu yagani hari Matata pankriba thabaki pawksing asigi hena ko pomarol babaprada leba job center tagi khangba yagni Makataba pawda Amuko amasung Western All Club Association na Sinduna numit humni gi Youth Residential Leadership Game ki ngasi nini chanba numita MU gi Centenary Hall la pangthokre thoramasida UCOBIT ki President L Ranjit ATDUCO ki President TX Chauba Imphal East United Club Organization ki President KS Rajen Amuko ki Vice President W Gonendro su sarugya ke tongan ba resource person singna hiram kayada wangang ke amuko gi Vice President W Gonendro na aikoi mioi ba ase kari gi lakpano haibadu isa na hangadabani mai hakchang amadi phijetta phajaba pamliba miyoibana pukning wakhal phajaba nungsiba lamchat sajat chatkadabani haibasi ningsinggadabani haike MSF Hyanglam Wabagai branch na Sinduna Chatarakiba class 10 amasung 12 thagadaba mairoi singi oiba tha amagi akhanaba coaching class ngasi Hyanglam Girls Junior High School da Lushinkre Mahiroi Pumbana Parkya asida thawai hakchang yauna lairik ta mai onsin si mama mapa amadi miyamna su parkya asida punna
miing changminarasi haina branch asina pungning singsile CAT scholarship yanthokpagi thoram ngasi representative of lawyers ki auditorium da pangtukre thoram asida CMO Chandel Dr. N. Birchandra, Janims ki Chief Librarian Dr. L. Giridhari, Manipur Police Training College ki Assistant Director M. Rajan, Kaksing Municipal Council ki Councillor N. Brozen Susarugya ke. Imphal East Police Commando na gari huran ba mi ani fagat pagaloy na Honda Activa ama fangle. Police Department ki PRO ki Cherol amana fagat laba mi adudi MD Harun Khan Chahi Kunmari, Yaripok Lai Manay amasung MD Mufizuddin Khan Chahi Kunmanga Sangayumpham Mairen Khundagini Hade. Library and Information Center Kaksing na Sinduna National Youth Day ki thoram Library Information Center Kaksing na pangthokre. Thoram asida Kaksing Tabam Brajamani Sharma Center asigi President P. Samkha Vivekananda Kendra Manipur gi State Convener Dr. S. Kulasandra Su Sarukya ke. All Manipur Film Makers and Producers Association gi ngasi pangthoki ba apon ba mifamna KSIS Kishore Kumar Bu Association asigi President oina thopuna ba khankre General Secretary da KS Aisho Mani khankre ADC Sadar Hills ki Chairman Haukholal Hangsing na Kangpokpi Town da Solar Street Lamp taramanga thankre thoramasi da Kangpokpi Town Committee gi Vice Chairman J Guite na Street Lamp pirakpada apen ba phongdo pagaloina na Mai singasi miyamna ngak senbina ba pungning singsin ke Imphal Manle passenger bus service ki lambi laptop na ba Myanmar gi official team ama Imphal da thungna kre mi marina saba kangbu asina India gi mu singa punna phaminna duna lambi asigi survey punna tawmina gani team masina Kaliwa chatlaba matung Manle yargi Kalimion na tingba afam sing chatkani hade haudik sanwa gi pau Nasigi sanabaki pauda sesimit Trukpu Nambol na Assam Regimental Center Silongbu Maitiba Piduna Yangkainipan Suba sesimit ki final changkre All Manipur Football Association na Sinduna Mapalgi team Mari Yauna Punna team Kuntra Mathoina Sarugyaduna knockout basis ta Sathariba Yangkainipan Suba Sar Churasan Singh KCSICBE Memorial Football Tournament ki ngasasani ki ba ahanba semi final match ta Trukpu Nambol na Assam Regimental Silongbu goal ani amada Maitiba Piduna final changkibani Trukpu Nambol gi mai pakpagi goal ani adu KS Jeki amadi CS Anand Kumar na ahan bahaf ki 3 suba minute amadi ani suba half ki humudani to suba minute tasan ke Assam Regimental Center Silongi amatangai raba goal adu L Robert Maitaina ahan bahaf ki kuntaruk suba minute tasan kibani match asida Trukpu Nambol gi Sanaroi TS Ratan TS Johnson amadi Assam Regimental Center Silongi L Besorjita referee na yellow card book tauke ani suba half ki apiba matam loigadaba minute ama watlingaida Assam Regimental Center Silongi free kick amada Kaukiba ball adu team asigi Sanaroi P. Ajit Kumar na goal post tamna Kongna insinbada goal chalabasu Trupugi goalkeeper da foul tawi haiduna assistant referee 1 Priona signal pirakpadagi goal chankide decision adubu yaninda duna Assam Regimental Center Silongi Sanaroi singna Prioda masa inba chingba amadi Kongna kaubadagi charangna bathoktuna sanaba lepki Tungda police personnel amadi Amphagi official yauna control tawrabasu makhatana Assam Regimental Center Silongi Sanaroi Singh field da changlakide apiba matam loikibaga loinana match asi Trukpu Nambol na goal ani amada mai pakibani Mai paklaba Trukpu Nambol gi coach Donel na phongdo khibada hauji fawbada sisimit anirak final changbangamle haukiba chahi ing solution ani mapanda rona sapta horabasu Sanaroi singi performance yenglaga handaki final match asi soidana mai pakpa ngamgani haibagi thajaba lei haina phongdo ke ngasi gi charakna ba match asi gi matangda football bu pamjaba bhabok amana phongdo khibada chathariba sisimit asigi semi final match sing mapalgi official sing conduct tawrabadi chayetna asi thokloi makhata ba matching da su mapalgi official singna conduct tawhan biu haike tungda ipau.net na
sponsor tauba ngasigi match ki man of the match ki mana Trukpu Nambol gi sanaroi CS Nandakumar da Ampha gi president P Ragumani na khushina ke amorom da organizing committee na Assam Regimental Center Silongi sanaroi sing field da changla u yadabagi damak chap chaba action lokna ba warib lokre amadi ngasigi match asi Trukpu Nambol na goal ani amada mai pakan kre Amarom da ngasi sanakiba match da referee na pikiba decision yaning de asigumba thawong sing asina Manipur da football bu sakuna ba mapalam da gi team sing lakning da bagi masak oiragani haina ARC Silongi coach na fongdokle first meet to first meet again 19 minutes utin adumana ngasagi 55 minutes 75 minutes mana 89 minutes ullu fare mama da ko de Uliba ISTV play nero kada pore em se pore bam referee ke mai lo do call was her eight sen hasi they are play FIFA fair play the business player Manipuri fish fair play haraga business player I mean sir in hijis mathum dudi namaste ei mathum de mung hana lakcharo Tha sigi taruk tagi nipan fawba Assam gi Nagaon da pangthoki ba taramanga suba All India North East Zone Kerom Championship ta Manipur gi team na men's and women's single amadi junior boys and girls ki event sing da tongan ba medal kaya lawrkle haina All Manipur Kerom Association na thadorok pa cherol amana khangalakle Birasandra Trust na Sinduna Kiamgai Ideal High School Ground da team Taramapal na saruk yadno chathariba Taruk Suba State Level Ravisandra Memorial Open Football Tournament ki ngasasana ki ba ahan ba semi-final da BFC Basikong na Kangla FC Kiamgai bu goal ahum anida maitiba piduna chathariba tournament asigi final changkre BFC Basikong gi mai pakpagi goal sing adu match ki minute mari chatpada jersey number 10 Madumangol na minute kunmathoi satpada jersey number 38 Alex na amadi match ki minute nifumathoi satpada jersey number 7 Diana Chankibani Mighty Hauraba Kangla FC gi goal aduna jersey number 2 Dananjoy na match ki minute ahum satpa amadi jersey number 7 Nawbana match ki minute taramari satpada Chankibani hayeng ani suba semi final Blue Hawk Sobam Laikai amadi RS Sagolbalga sadaragani Kuntra Mari Suba State Open Tennis Championship ki Men's Open Singles ki Champion KS Bonano Oikre Manipur Tennis Association na Sinduna Lamphelgi Officer Club ta sathariba Kuntra Mari Suba State Open Tennis Championship ngasilushin kre Luisin bagi tharamda Manipur Sarkar gi Additional Chief Secretary O Navakeshwar amadi Manipur Tennis Association gi thaupuba sing susarugya ki Championship asigi Men's Open Singles Final da KS Bonana Y Lelenzibu Chet Anishinoda Maichiba Piduna winner oikibani Sahitara Makagi Nupamasagi Singles Final da Ice Bushana Mahespu Maichiba Piki Sahitara Nithoi Makagi Nupamasagi Aroiba match da W Padmeshorna Rahul Pamaibu Maichiba Piki Nupi Masagi Aroiba match ki Sanakibada Samarina winner oikre Runners up na Y Abuna Takre Sahi Taramari Makagi Nupamasagi Aroiba match ki Sanakibada N Derek na TS Rajipu Maitiba Piki Ladies Open gi Aroiba match ki Sanakibada Puzana Bushoriabu Maitiba Piki Sahi Nifu Manga Mataki Veteran Doubles ki Aroiba match ta N Kangzamba Amadi N Dilip ki Jurana Pritam Amadi Tuleshwar ki Jurabu Maitiba Piki Sahi Humpu Mathaki Veteran Doubles ki Final da Ice Kala Amadi Ben Singhi Jurana T Joy Amadi Ice Digen ki Jurabu Maitiba Piki Men's Doubles ki Aroiba match Sanakibada T.S. Brozendro Amadi Rivaskar gi Jurana Bona Amadi Pritam gi Jurabu Maitiba Piki Mai Paglaba Sanaroi Singda Thoramapu Singna Trophy ga loinana Certificate Amadi Sel gi Mana Piduna Puning Thawat Ke District Sports Association Kaksing gi Miyeng Makada Sena Athletic Organization Kaksing Wairi na Sinduna Kaksing Wairi Kunjam Pat Playground da Tim Taramarina Sarukyaduna Hokre Audopagi Thoramda Kaksing Municipal Council gi Vice Chairperson Y Nando DSA Kaksing gi President Y Mangol Jau Amadi Atay Miyoy Kyasu Sarukya Ke Ngasi Ahoba Numit ki Sanakibada YDO Sorana SWC Waikongbu Gol Ahum Sinoda Maitiba Pikre Hayeng TUC Thongjau Amadi SESU Kaksinga Sanaragani
Manipur Veteran Cricket Association Sinduna Luang Sangmamgi Luang Pokpa Cricket Ground Team Taramathoina Saruk Yaduna Sathariba Taranithoi Suba Manipur Veteran Cricket Tournament Ki Ngasasana Kiba Match ta Napsa Kha Imphal na DSU Kwakathel bu Ran Taramangada Maitiba Pikre Napsa Kha Imphal na toss ngamduna hana betting tawbada apiba over kuntra da wicket panga kak turaga ran chama humphumdoi lauke masigi paukhomda DSU Kwakathel na over kuntra da wicket taret kak turaga ran chama nifunipan lauke match asida Napsa Kha Imphal ge Somorendro na run humbutaruk logduna man of the match star kre hayeng model club chinga makha amadi KSC Lamulenga sanaragani All Manipur Sepak Takraw Association gi miyeng makhada Young Social Service Union Sagolbal Moirang Lerak Nepra Menzo Lekaina Sinduna Union Asigi Ground at Tathariba State Level Men's Open Trophy Cash Prize Sepak Takraw Championship ki ngasigi sanakiba tongan ba messing da PUCB MPSCB YSSU MPSCA amadi MSUK Mai Paktuna mathangi round changkre Thasiki Tangkun Mapandagi Haryana gi Darbe Stadium da Pangtokadoriba Mapan Suba Sub Junior Senior National Mixed Martial Arts Championship ta Sarukyagadaba Manipur team gi Sanaroi Kunmatoi Khankre Haudik ngasigi oiba ingsagi pawda ICAR lamhel patagi phangba pawgi matungina ngasigi khwaidagi saba degree Celsius kunmathoi dasmik ama khwaidagi ingbana degree Celsius ahum dasmik manga nungsita yawba ising maning chang ayukta cha da marfu mapal nungthildana cha da Nifunipal Nongzugi Chang Nil. Hauzero Bedamarui Pamukhana. Miamgi Sel Lana Sijinaba Mioi Kankatpagi Wafam Naite. Pumdi Scam Nong Natraga Nong Mapung Pana Tigat Kani Haina. BJP President Yes Chawna Fongdo Kre. January Gitaraum Doida Pantokadoriba Puya Mai Thaba Ningsing Thoramda. Mapalam Daki Mioi Lising Ani Hena Sarukyaduna Kwaidagi Chawba Thoram Oigadore. Amadi. Drukpu Nambol Yankanipal Suba CC Mitki Final Zankre. Ngasigi na di ISTV na pizza pa matang solution jare miyang tabiri ba singba mukahana korum jare